Miyoi Singh respect to biduna Miam na mid udraba Miyoi Singi Mateng Pang Biu Haiki. I less dependency has a tare. My am the Karasu mobilities data. Karda Masiki White Ken as he Piragadi, the independent movement as he lay, Lunana, Nasagi, Mayam Nasu, Kogi, Gari Tawiri Musing, a dual lambita, the Sapiri Musing Nasu, High Sing as he Umatam, the Tanquina Sorok Landing Borgasu, the Nasatam the Su, Karamating, Pamita, White Ken as Sibu honor, Koy Mayamna, Tawina Bagita Makta, Adugumba, Kogi, Nasigi the Midasquina, Mayam Puna, Pangtok Minazavani has. Federation of Government College Teachers Association Manipur Fegoktana Sindana ngasi GP Women College da nomagi oiba public meeting ama pangthokre mifam aduda Fegoktana mamang thaktagi Manipur Government College amadi University gi oja sing 7 pay implement tawbiu haiba yauna allowance kaya fangnaba tanduna lakba dabi singi matang da wafam kaya ama khananai nakhi GP Women's College ki oja amade Fegokta gi thomi sing na saruk yakhiba mifam aduga Mari Lainana Fegokta General Secretary Dr. N. Somendra Singhana ngasigi mifam asina makhatana sarkar gi mathakta khongjang kaya sangsin ba yauna makhata ba phirep sing logani haiba yauna wafam kaya fongdorakhi Special General Motoring the Kanari Koi Karambadison Logsige Adobu Karigumba Disendu Matugina de Koina ultimatum say Dum PDP Rani Karigumba Mamangi Quina 21st October Piki Adudegi Matung Degi Tabama Natraga Kamisana Hare Basi Government Return Insurance Pirese Fort Nabemasi Matungi Legidi Koi Akanba Kongjang says Wakuma Sangalakani have get Madison Anismong Dam the Succession and Laura Canning City meetings. Laibak thiba thaudok amana maram oirga langjingda leiba thongam anil amadi mahaki macha ahumna awaba punsi maren amada hinduna leibagi akhanna ba paudam ama Tom TV News na sandora khraba matung WhatsApp group ama oiriba kanglei lamdamgi irai chana ngasi awaba mayok na riba imung aduda cheng hawai chini amadi thau thumna chingba chana thaknaba polam sing mateng pangkhre tengbang polam sing adu khusin na bagi saruk Kusinaba aduda saruk yakiba group adugi member Nawaz ngangomna awaba mayok na riba imung sigi wari tarubadagi angamba khara mateng pangbani haiba yauna wafam kaya phongdokhi Tom TV gi mai kai dagi khoi sigumlaba khoi awaba taraba khoi thongam anil gi imung manung gi awaba se khoi Tom TV na sandorpa khoi video da khoi na thengna jabadagi khoi group asigi chahi mari mapung pharap ga loina na khoi sukari ku makra dangdi imung sigi awaba da share to minasi habigi pandam da khoi na group asigi member sing na angam bakhaijin na khoi na ngasi tengpang asi imung si da pang laksaban Imphal gi M sector gi maning thangba wal gi hek thangnaba nakal da Mahut Department na Sabar Toilet Complex ngarang numidang Imphal West DC gi hukum amana thugai kre JCB sizinaduna toilet thugai kheba aduda Imphal West ki DC Naurem Pravin SP K Mekasandra amadi additional SP AG Sharma mafam aduda laktuna yengsinki Nauna Manipur Police Headquarters Sanana Balam Lausin Baga Mari Lenana ngasi Chingmairongda Laiba ADC Babanda public hearing satakre State Social Impact Assessment amadi Manipur lenga ki environment loisangna mapungoiba thaudang lauduna satakhiba public hearing aduda Porompat sub division ge manung sanba Chingmairong Nongpok village ki miyamna saruk yaduna apam pam de sing phongdok nakhi Railway Protection Force na mamang thagi kulumdoi digi tha asagi mapan phawgi manungda Guwahati da railway station dagi lupa lak tarani thoi henbegi mayai kabani sagi polam sing amadi foreign made garment sing phagat pangam khrei phagat laba sing adugi manungda Huranduna purak by infill motorcycles ani yauri North East Frontier Railway gi mityeng makhada Railway Protection Force na tongan ba railway station singdagi angang nifu manga so rescue tawraba matung imung manunggi miyoi sing amadi child line ga mari lainaba NGO singda khusin nakre hairi ngase ayuk phongkhiba pause singi maroiba pausing amuktang punna khangminasi Lamzingba Times Commemoration Stone Yungbada Akaiba Leite Kuki Ancestral Land Haiba Wahai Loktokadabani Chief Secretary
CM Secretariat ta mifam pangthok tuna khanakre KSO na Prime Minister gi pukning chingsinkre consultative meeting October 19 da pangthok lagani Manipur gi UNC sarukya gadori ban na mahausa gi punsida akaiba pikre government employee ayamba office kanaki Union Tourism Minister Pralahat Singh Patel na ahum suba Siroi Lily Festival hodokadori Sangai expressed Paula na sandok piganu kan na hotnari Chief Minister Rimsta dialysis machine mapan na install tawgadori UPF amasung KSO na Prime Minister gi puning chingsinkre thaudok adu war na te rebellion ni ansam pamdaba thaudok thoga lakani haina amugo na nungnangli poknafam lana chakhigadaba wafam sing social media da sandok piganu state asida punna leiminari ba kanglub singi marakta Gyan tanadaba wafam leihandanaba kan na honari Chief Secretary More da bom toina pokhairabadi Manipur government na akan be activity khara mafam aduda chathabagini haibasi khangbiyu Chief Minister Government ki order thabokta onthorau matang amadi maram chabu watli amuko AKS policy Leibak mapal gi ambassador Manipur da lakadori JET-UF muscle khothokna bada amashire mari sokle More da Anglo Kuki war gi centenary thoram panthokre State government na nupa thokna chongthokpa matam ore joy lalhaulup singna kaukhiba general strike loisinkhre naharol gi thodang apunbagi saktam kaihandana thamnabagi matangda mifam pangthokre Manipur asi naga kuki maitai gi nate furup khuding makini Chief Minister lalhaulup singna kaukhiba total shutdown gi khongjang na mahausa gi punsida chauna kaibu pikre Army gi PRO Colonel Ajay Chowdhury chena kiba palendra case ki witness statement laugadari mob justice sustainable nupi tara yauna miyoi tara mari jail thazin kre Hoyan Lanpau mayai lambi da chachok tasin tawriba miyamna lengak ta penadre misi mina asok apan thoklaba matam data lambi sembagi hainabi lehaningde haina fongdorokli tokhaiba firal amasung constitution ki matangda amuka su yanaba ngamdre ancestral land haiba wahai asi lauthokpiu Chief Secretary amuko Furup amatana leibak irang thokdaba wahi wata sizinabiganu tongan ba lalhaulup singna kaukhiba general strike mapung pana chathakre sana leibak pungkak chauba khamena sinba amana yerum amadagi hena maman wangle sing kejida lupa humdra yaure tilhauna lupa hutfu yaure kuki lalhaugi ningsing yungbi yungbagi matangda stakeholder singa khanakre nung yungba thingde yenaningai oibu wafam yauhanganu haibani Chief Minister Ichel Express Yawalup Singna Kaukiba Pung Taranithoi gi banna miyam gi punsida akaiba pikre Ajodhya ke sayeng loisingani thajanari District Administration na akoibada thingmu thamkre BJP organization Mikhal miyam gi matenga loina na mapung fana chathari nimbas Iraibak Indiana namduna lausin kibagi mayokta changsen kiba khongjang na Manipur gi mahausa gi punsida akaiba pikre Manipur da khundaminari ba sing ingna chikna laimina na ba Chief Minister na apil tawkre Manipur si Naga Kuki Maitai gi nate kanglup khuding makini Siroi Lily Festival gi sem saba loisinkhre loisilakpada maroi pa pau amuk hana pizari Ahumlak Suba Siroi Lily Festival ngasi Union Minister of State in Charge Tourism amasung Culture Pralahat Singh Patel na hodokre Puya mai thakhe bagi matang da horak liba miron da hena khanganaba school gi curriculum da yauhan bagi tangai fadaba leire haina kairau kendra gi MLA Laurembam Rameswarna fongdokre Amadi Panthoibi Housing gi office mamang da IAD amat thamlambagi mayokta miyamna wakat mifam sathakre Hauzekidi Times of Manipur ne pizaba nungthil gi pau matang sa loisinjare ahen ba pau ga loinana nimidang pung mapal dang phangbigani